ꯁꯤꯅ ꯃꯧꯊꯣꯔꯦ 네 ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯏꯒꯦ ꯆꯥꯕ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯆꯠꯈꯣ ꯈꯝꯕꯅ ꯆꯠꯂꯣ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁꯀꯤ ꯄꯤꯟꯁꯦ ꯍꯥꯟꯅ ꯎꯍꯜꯂꯒꯦꯕꯀꯣ ꯉꯁꯤꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯨꯏꯔꯦꯅ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯅꯝꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯑꯩꯉꯣꯟꯗꯗꯤ ꯈꯖꯤꯛ ꯈꯔ ꯃꯈꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤꯅꯦ ꯃꯥꯒꯤ ꯋꯥꯔꯣꯏꯄꯣꯠꯀꯤ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯅ ꯕꯥꯔꯗꯦꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯕꯗꯣ ꯑꯩ ꯆꯠꯄ ꯉꯝꯍꯧꯗꯕꯗꯣ ꯑꯗꯨ ꯏꯃꯥꯟꯅꯕꯤꯗꯨꯒꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯆꯠꯇꯣꯏꯁꯤꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯃꯒ ꯆꯠꯇꯣꯏꯅꯦꯕ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗꯣ ꯑꯩꯅ ꯁꯤꯁꯦ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯝ ꯌꯦꯡꯍꯟꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯂꯧ ꯆꯠꯂꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯤꯗ ꯊꯣꯛꯅ ꯑꯗꯣ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯈꯪꯗꯦ ꯃꯔꯛꯇ ꯈꯪꯗꯦ ꯃꯇꯦꯡ ꯈꯛ ꯎꯠꯂꯝꯒꯦ ꯑꯗꯨꯝ ꯌꯦꯡꯉꯣꯕ ꯁꯤ ꯃꯣꯏꯅ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯦ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯈꯩꯒ ꯀꯩꯅꯣꯝ ꯂꯧꯕ ꯂꯥꯛꯏ ꯑꯝꯇꯪ ꯁꯤ ꯃꯇꯦꯛꯁꯤꯃꯇꯪꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯇꯕ ꯌꯥꯗꯦꯅ ꯀꯥꯞꯄꯤꯅꯦ ꯍꯥꯏꯕ ꯑꯩꯒꯤ ꯄꯤꯟ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯃꯤꯁꯤꯅ ꯄꯤꯟꯁꯤꯕꯨ ꯀꯗꯥꯏꯗ ꯊꯝꯕꯤꯔꯝꯃꯤꯅꯣ ꯌꯦꯡꯉꯣꯕ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯁꯤꯒ ꯊꯝꯕꯤꯔꯝꯕꯅꯦꯕ ꯌꯦꯡꯉꯣꯕ ꯁꯤꯕꯨ ꯑꯩ ꯄꯤꯟꯁꯦꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯣ ꯄꯤꯟꯁꯦ ꯍꯧꯖꯤꯛꯇ ꯂꯧꯅ ꯄꯨꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯐꯣꯟꯃꯨꯛ ꯇꯧꯔꯛꯏ ꯄꯤꯟꯁꯦ ꯂꯧꯔꯨꯔꯕ ꯃꯤꯅ ꯑꯃꯨꯛ ꯈꯨꯠꯅ ꯄꯨꯈꯤꯅꯤ ꯂꯧꯁꯜꯂꯨꯔꯣ ꯍꯥꯏꯅ ꯌꯥꯝ ꯊꯣꯛꯑꯒꯦ ꯅꯨꯡꯁꯥꯕꯨꯗꯤ ꯈꯔ ꯁꯥꯏ ꯑꯩ ꯉꯁꯤ ꯐꯨꯔꯤꯠꯁꯤꯅꯅꯦ ꯏꯐꯟ ꯄꯣꯟ ꯈꯔ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯜꯂꯦ ꯐꯨꯔꯤꯠꯁꯤꯁꯨ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯏꯅꯥꯅ ꯄꯤꯔꯛꯄꯅꯤ ꯇꯟꯗꯣꯔꯤꯗ ꯏꯊꯟ ꯆꯠꯄꯁꯦ ꯑꯦꯟꯗꯤꯔꯣꯝꯗꯩ ꯆꯠꯂꯗꯤ ꯑꯩ ꯍꯦꯛ ꯃꯇ ꯆꯥꯒꯗꯕ ꯃꯥꯏ ꯃꯌꯨꯝꯗꯣ ꯑꯦꯟꯗꯤꯔꯣꯝꯗ ꯑꯣꯏꯔꯤꯕ ꯑꯗꯣ ꯑꯦꯟꯗꯤꯁꯦ ꯂꯩꯕꯥꯛ ꯊꯣꯜꯂꯦꯕ ꯑꯗꯨꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣꯗꯣ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯂꯩꯔꯥꯏ ꯀꯤꯟꯊꯕꯁꯦ ꯎꯗꯕ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯅꯀꯣ ꯑꯁꯤ ꯂꯣꯏ ꯁꯨꯃꯥꯏꯅ ꯀꯤꯟꯊꯈ꯭ꯔꯤꯃꯤ ꯏꯆꯦ ꯍꯣꯏ ꯏꯕꯥꯏ ꯍꯣꯏ ꯀꯤꯟꯊꯕꯗꯨꯒꯩꯗꯤ ꯁꯤꯅꯗꯤ ꯈꯔ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯅꯤ ꯑꯥꯗꯩ ꯊꯣꯡ ꯎꯔꯦ ꯑꯩꯈꯣꯏꯅ ꯁꯤꯒꯩꯁꯨ ꯆꯠꯂꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯒꯤ ꯑꯦꯟꯗꯤꯗꯣ ꯑꯗꯨꯒꯩꯁꯨ ꯆꯠꯄ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯆꯟꯕꯤ ꯀꯥꯞꯍꯜꯂꯦ ꯉꯁꯤꯁꯨ ꯑꯗꯣ ꯑꯩ ꯐꯖꯔꯦ ꯍꯥꯏꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯒꯤ ꯑꯩꯈꯣꯏꯁꯦ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯥꯁꯨ ꯎꯠꯂꯛꯀꯦ ꯑꯩꯅ ꯃꯥ ꯂꯣꯏꯁꯤꯟꯅ ꯂꯣꯏꯅ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯉꯁꯥꯏꯅ ꯃꯥ ꯉꯥꯏꯅ ꯆꯟꯕꯤꯣꯏ ꯆꯪ ꯂꯩꯔꯨꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯊꯣꯛꯂꯦ ꯑꯗꯒꯤ ꯎꯠꯂꯛꯀꯦ ꯃꯥꯒꯤꯁꯦ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯦ ꯌꯥꯏꯈꯣꯝꯕꯤ ꯍꯥꯏꯔꯣ ꯌꯥꯏꯐꯔꯝꯕꯤ ꯍꯥꯏꯅꯤꯌꯦ ꯃꯥꯅ ꯑꯩ ꯉꯥꯏꯍꯜꯂꯤꯅꯤ ꯍꯥꯏ ꯒꯥꯏꯁ ꯑꯩꯅ ꯃꯅꯤꯡ ꯈꯪꯕ ꯁꯣꯛ ꯑꯣꯏꯕ ꯈꯣꯠꯄꯁꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯐꯅ ꯐꯖꯔꯁꯨ ꯄꯨꯔꯥ ꯔꯤꯌꯦꯜ ꯑꯣꯔꯤꯖꯤꯅꯦꯜꯗꯣ ꯄꯥꯝꯃꯦꯕ ꯈꯪꯉꯕ ꯃꯁꯤ ꯃꯁꯥꯒꯤ ꯀꯩꯅꯣ ꯆꯥꯎꯋꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯑꯩꯅ ꯆꯥꯎꯍꯟꯕ ꯅꯠꯇꯦ ꯀꯝꯄꯅꯤꯅ ꯆꯥꯔꯛꯄꯗ ꯆꯥꯎꯔꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯛꯁꯦ ꯁꯤꯃꯛꯇꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯁꯛꯁꯦ ꯁꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯑꯣꯏꯁꯨ ꯈꯤꯇꯪꯗꯤ ꯁꯤꯃꯛꯇꯤ ꯅꯠꯇꯦ ꯈꯤꯇꯪꯗꯤ ꯐꯩꯌꯦ ꯈꯥꯄꯨ ꯌꯥꯎꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦ ꯀꯨꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕ ꯏꯕꯥꯏꯅꯤ ꯄꯨꯟꯅ ꯂꯥꯛꯏꯅꯤ ꯑꯩꯁꯨ ꯏꯀꯥꯏꯖꯔꯤꯅꯤ ꯏꯀꯥꯏꯖꯕꯗꯤ ꯀꯩꯅꯣꯅꯦ ꯏꯀꯥꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯅꯧꯅ ꯇꯧꯈꯠꯄꯅꯤꯅꯀꯣ ꯑꯗꯨꯅ ꯈꯔ ꯏꯀꯥꯏꯖꯩꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯦꯕ ꯑꯩꯅ ꯑꯦꯟꯗꯤꯔꯣꯝꯗ ꯂꯥꯛꯀꯦ ꯇꯧꯕꯗꯣ ꯑꯦꯟꯗꯤꯔꯣꯝꯗ ꯂꯩꯕꯥꯛ ꯊꯤꯟꯕꯒꯤꯅꯦ ꯀꯩꯅꯣ ꯐꯔꯛ ꯑꯃ ꯇꯥꯅ ꯑꯩꯅ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯕ ꯑꯗꯨꯅ ꯆꯟꯕꯤ ꯍꯣꯏꯗ ꯉꯥꯏꯅ ꯂꯩꯔꯨꯔꯤꯕ ꯆꯟꯕꯤ ꯍꯣꯏꯗ ꯉꯥꯏꯔꯦ ꯆꯟꯕꯤꯅ ꯊꯣꯡꯕꯣ ꯑꯃꯨꯛ ꯊꯤꯟꯕꯤꯔꯦ ꯑꯗꯒꯤ ꯃꯥ ꯐꯪꯅꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯗꯣ ꯁꯣꯂꯣꯝ ꯁꯣꯔꯣꯛꯇꯒꯤ ꯆꯪꯉꯒ ꯍꯧꯖꯤꯛꯁꯦ ꯁꯤꯒ ꯀꯥꯗ꯭ꯔꯕꯅꯤ ꯈꯖꯥꯡꯗ ꯁꯤꯜꯂꯣ ꯃꯤ ꯈꯔꯁꯨ ꯂꯥꯛꯄ ꯍꯧꯅꯔꯦ ꯃꯅꯨꯡ ꯆꯪ ꯅꯛꯈ꯭ꯔꯕ ꯌꯨꯝꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯁꯣꯝ ꯃꯥ ꯘꯥꯠꯇꯒꯤ ꯆꯪꯉꯗꯤ ꯅꯛꯈ꯭ꯔꯕ ꯁꯣꯝꯗꯤ ꯀꯣꯏꯕꯗꯨꯒ ꯈꯤꯇꯪ
sigai changani dai si manung joroga ulage koi yaure se aina vlog number si hei phare mi jaka tang ma teng bang bi de bai wani da mana yaure sigani koi lai se mi myam lak pa hong na mai mana moi jo nusa sabra sadabra ina ba saye mo do jing ma thang ni na nusa di dum sai na मैम से स्वाई मी और मारे को सिदी मम्मा पानी मी दिन तेसी से स्वाई लेरक काई मारे मैम सिनी खंगे दा चप्पल काई चप्पल थम जी है मामा लाए rumda sina imungda sina lai sabi myam koi la sina lamzai si sa mata cha re ta nang jaw te sina sa kum chang ro ja kum da ga inge ya la si marak se chot le ma pa nan tang thu si law ai ông kia ai ing ma nan loi re bo Gana mi lang nan rida lang na do re khang de se chapal ko chali ro dum sai te ra kan lit na cha khro chan ai yum option moi sigana sabagi honari sigan video macam dang kap ke ba sonde moi house jam ta chai nu sa ji ga sine na ai khadang chang ge ba tang video macam kap ke ne na na sa ni khang de da do ne na se ma khabai je ki jaye jaibo wong pa je phaja na ado ayuk ti la mani na cha mathan da rong asidi sina khoi ado sin thau li chale na cha 지금 그게 때 부분이 동로에 하고도 말리고 지금 부분이 되는 자 그리고 그냥 비디오 그냥 또 보다 스마일나 까부가 하는 그런 시니 부진지로 미그래 만남니 누시에 Ada song mi kukar da kumis na kari. Sina enjauke. Ang thong lo kain. Kapa po? Kape. Kaya kare ko. Kolkata. Somdana tantak pa. Ay ma, nang daw hay nga kuro ko nang katay po. Ay, kada yun na. Apan. Moi gi mi kangu se lak pati hong na re. Moi si na tamare ko maning kangu se. Moi ma pam je jam chau ba sunate ko do du. Tam pik ba sunate du. Moi songi lagi mi la Adi mi je mas mi mo ma se khang de bo karam mana karam mai no se khang de ba
ꯁꯣꯝꯗ ꯌꯥꯝ ꯂꯥꯛꯇꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯏꯁꯥ ꯈꯤꯇꯪ ꯁꯥꯕ ꯐꯔꯦ ꯏꯪꯕ ꯐꯔꯦ ꯃꯤ ꯂꯥꯛꯄ ꯍꯧꯅꯔꯦ ꯑꯗꯨꯅ ꯁꯪꯒꯣꯏꯗ ꯆꯪꯅ ꯐꯝꯅꯔꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯃꯤꯁꯤꯡ ꯃꯣꯏꯁꯨ ꯃꯤ ꯆꯪꯉꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯃꯤꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯤ ꯈꯛꯇ ꯑꯣꯏꯕꯩꯅꯅꯦ ꯁ꯭ꯋꯥꯏꯒꯤꯔ ꯀꯔꯝꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯦ ꯑꯣ ꯁꯤ ꯆꯪꯉꯛꯏꯁꯤꯅ ꯁꯣꯝꯒꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯑꯣ ꯁꯤꯒ ꯆꯪꯉꯛꯏꯁꯤꯅ ꯍꯤꯡꯂꯥꯒꯤ ꯃꯤ ꯂꯥꯛꯄ ꯍꯧꯔꯦ ꯁꯃꯥꯟ ꯄꯥꯔꯇꯤ ꯂꯥꯛꯄ ꯍꯧꯔꯦ ꯑꯣꯛꯈ꯭ರೆ ꯑꯩ ꯆꯪꯗ꯭ꯔꯦ ꯃꯅꯥꯛꯇ ꯃꯐꯝꯁꯦ ꯐꯔꯛ ꯑꯃ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯆꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯣꯛꯑꯦ ꯃꯣꯏ ꯑꯇꯩꯅ ꯁꯣꯔꯨꯝꯗ ꯑꯣꯏꯅ ꯔꯤꯄꯣꯔꯇꯔꯅꯦꯕ ꯅꯪ ꯑꯝꯇꯪ ꯃꯤꯅꯤꯠ 5ꯇ ꯉꯥꯡꯉꯔꯣ ꯕꯆꯨꯅꯅꯦ ꯅꯣꯛꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯃ ꯍꯋꯥꯏ ꯃꯅꯝ ꯅꯨꯡꯁꯤꯔꯛꯑꯦ ꯉꯧꯊꯣꯡꯒꯤꯔ ꯈꯪꯗꯦ ꯁꯪꯒꯣꯏꯗꯗꯤ ꯆꯪꯅ ꯀꯥꯞꯄꯔꯣꯏꯗ ꯍꯣꯔꯦꯟ ꯃꯧ ꯊꯣꯔꯝꯗꯥꯏꯗ ꯀꯣꯟꯅ ꯑꯗꯨꯝ ꯀꯥꯞꯄ ꯑꯁꯤꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯑꯩꯗꯤ ꯁꯤꯈꯩ ꯑꯃꯨꯛ ꯎꯗꯦꯅꯦ ꯊꯥꯔꯣꯏꯒꯦ ꯁꯣꯝꯗꯅ ꯌꯦꯟꯕꯒꯤ ꯍꯣꯠꯅꯔꯤ ꯂꯩꯁꯥꯕꯤꯁꯤꯡ ꯁꯦ ꯄꯥꯈꯪꯅꯤꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯁꯦꯝꯕ ꯍꯩꯇꯅ ꯇꯧꯔꯤꯔꯥ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦ ꯄꯥꯈꯪꯅ ꯑꯣꯏꯅ ꯖꯦꯜꯂꯦ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯄꯥꯏꯔꯁꯤꯔ ꯃꯥꯗꯤ ꯊꯝꯕꯁꯦ ꯄꯛꯄꯤꯁꯦ ꯇꯟꯁꯦ ꯈꯤꯇꯪ ꯏꯪꯊꯣꯛꯎꯕ ꯏꯟꯖꯥꯡ ꯎꯗ꯭ꯔꯤꯅꯦꯕ ꯑꯋꯥꯕꯅꯦꯕ ꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯉꯁꯥꯏ ꯏꯟꯖꯥꯡ ꯃꯍꯤ ꯂꯥꯡꯉꯧꯔꯤꯃꯦꯕ ꯍꯧꯖꯤꯛ ꯄꯨꯔꯥ ꯆꯞ ꯆꯥꯔꯝꯃꯦ ꯌꯥꯝ ꯍꯥꯎꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯤꯒꯦ ꯆꯥꯕ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯃꯧ ꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯅꯉꯣꯟꯗ ꯀꯥꯞꯄꯤꯔꯛꯀꯦ ꯅꯦꯅꯦꯁꯨ ꯅꯝꯃꯦ ꯍꯟꯗ꯭ꯔꯣꯕꯣ ꯑꯈꯪ ꯍꯥꯏ ꯂꯩꯊꯣꯔꯛꯑꯣ ꯍꯥꯏ ꯇꯧꯔꯣ ꯗꯣꯗꯣ ꯅꯠꯇ꯭ꯔꯣ ꯗꯣꯗꯣ ꯍꯥꯏ ꯇꯧꯔꯣ ꯀꯥꯎꯈ꯭ꯔꯕ ꯅꯪ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯀꯥꯎꯔꯦ ꯃꯥ ꯏꯕꯥꯅꯤ ꯑꯝꯇꯪ ꯌꯦꯡꯍꯧꯁꯦ ꯔꯁꯃꯤ ꯍꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥꯅꯥ ꯐ꯭ꯔꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯃꯧ ꯊꯣꯔꯛꯑꯦ ꯃꯧ ꯊꯣꯔꯛꯑꯦ ꯂꯩꯊꯣꯔꯛꯑꯣ ꯌꯦꯡꯒꯦꯅꯦ
Mauga mau mana mau. Ngasi kabar. Sini mau mathang am not 5 re ne. Ado na mu chak thong goi ro. Sini. Ega yai phar mi ga tanga re hauji. Ibai ne hauji han ba ja re. Hauji akhoi photo na kaw ke ai mi sing na bai na ngang ni. Asing wa ai jam sa ti tung ning ni ra kai nong de kam chan na chan ma nga si. Thok solo che. Supriya intro. Nang phone da di taibang da di ma'am hana ure ngasi khangna ri sini. Udi ngai tana ure aba. Ja si ni buna. Na video na mi khajai man back camera yam phajai. Back taro kanwa. Back camera phajai sathina phajai sing mai mi. Kai kai no khara haning ba khara hairo nang na ne ai sin nang na ne masa khang do. Khang da ba. Asiri khangye ngasi dei ma ai subscriber su oi de. Asi yam nak pa mafam gi ni na ne khu khangna da ba. Akoi photo na ka pu ge ta ba du adagi moi get ga se lai sa be ni se. Ani se photo na ka piru ge. Kai haning ni nang nongo hai de nang mama kun jali som no da lai thoro se. Ai masak se uraga subscribe su da ba mayam ju to sen lo. Masak ra si lai bani. Chegi channel se mayam na si bi na like to salo subscribe to salo. Hai ga lo li se se ma na. Kai je ba yam na. Hoi moi khara ikai ga le du gi ni. Adum subscribe to salo mayam. Share ga akoi ri photo ka pura ge. Nang ju hai ni. Khai rồi na ngai ri ya. Are mare ko photo ka pura ge hodi. Yeng to moi photo copying hai da na video se makha da. Moi he dum ching macha hai ga dra ko. Ching macha mu me moi se. Asina makha da. Ani sina sunda video number gi kanna behind the scene dauri. Somdana Dev Singh gi area do. Ala lagi ko, tong lagi ko. Dum chat ko ka man. Chalo. Nahi thoda. Chat ko. Behind the scene. Hero. Director Fido hum mai. Ada lag bado hodra ba. Yam do hudgi do. Kenung to ye. Dei. Ini namjan ni na. Ni minute ya nang jaga. Lep khara ni side. Now no piani se photocopy reels su semba loire. Aidi hai tamina semdre. Fajaye. Mit ka khure nusa na bana. Mi chak chana hare. Ko yu chak taw lage. Ta do hai sing. Mai chat ko ma. Hojing na koi halam da gi chak tong na loi lage. Mau da koi bye bye torom bagi. Bye bye. Long ma nu ta thing na rasi. Phai le ho. Ke se halam da gi. Bye bye. Đi đây. Bye bye. Ấy leo này.